Happy New Year 2021 2020 di corona na dukimatik awa pa chaiting PB kre adaga 2021 di khoi nungai ba chahi mo minersi 2021 gi ihan hanba video ni ngasi gi video se ado ngasi gi video si आपने जिस व्यक्ति को कॉल किया है waiting la वो ya अभी दूसरे कॉल पर व्यस्त है kana nupi wai sa nei ro那这张弄帮我一下们， na nupi wai sa na mali ta 那还有个保镖警啊，还有跟拍个，谁都的一盖了，我弄的什么人都的，然后有了，我看红的， pa lem positive response pa nge mem chala si kai sa ke du yeng si ai kai sa to no khang pote ma ju kai sa to no khang pote ado chala si la lo ya le ho ya le gari so le indra ke chala la mana to ki mo phone du yo le ma thola ni tonga ni horon la ta ado ni man se haba nangai asi chato le tongona Yangthang Samuro Wangoi Lakshmi Bazar Fauduna Mayang Imphal Kaithel Yoroki Kaithel adumaktadagi maning maikai tamna changba lambi Bisnupur taba lambi Tawpul taba lambi adumaktada asum laki aeroplane paire aduga hojik leiriba mafam si akoina Bisnupur bazar dagina Mayang Imphal bazar bukta yam samna yamna samba lambi da chatpe aba adumba Tawpul faro chatpe aba lambi parme ade semaga leiba lambi duni aduga maning do risi ishor YANGOI NINGTHOU gi KHUBAM ni aduga cheliba turel sini YANGOI turel marin adumba akoina luxury si Mayang Imphal lom dagi Bisnupur tana lambi da luxury aduga mafam si yam phajaba dagi ngaktan khamaga miyam da view si yangan ga haina ngaktan khamaga miyam da view si ulapani aduga asda leire mamning gi ching si leire khoi na amuk karuba tikai village road chatpa ki lambi adum lai matol ching do a leire koina chelaga sanaba nong yam ta mafam do maning do ure sona kanda ure khopum chatpa ki khopum lanthok pa ki ching do ure asomna kanda ure baroni ching and next by next Hoji akoina makhatan chakada lambi sina akho sonda leiriba lambi sini Mayang Imphal lom de laga sumaina thongan thoraga sonda leiriba lambi se chachage asumna mikup khara leiramaga mafam asidagi khongsalaki mafam asidagi lambi black topping double oikre ano thong kya saduna lambi si phauna bane aigi oina ano lambi ni ano sahi 2021 lambi sina mafung phana semlavadi farabadi Mayang Imphal dagi Bisnupur fawa satpagi matam masi saurana minute kun khatam oigani ano sahi 2021 ano bakhong ka loina na ano video ujarakpa namjarakpa thagacharakpa ngamba oizarage Tawpul lagi Bisnupur bazar thokiba lambi asi su black topping tawdari lambi nakal da petrol pump ani thengmarai amana nauna saba loibada ngariba petrol pump ni lambi sagi sumna thawdorokpaduna Bisnupur bazar direct mayol maktada taraki asumna khanghaudana THANGJING CHING gi rain samada amuk chaningarpagi ichim phoroki maramaduna THANGJING CHING gi damakta THANGJING CHING gi maikai asumna Imphal Sisipur National Highway dagi kilometer 16 mukchang laga laiba NALON village tamna sangsilaki kilometer posta Nabil dagi NALON boxi kilometer 13 ni aduga Nabil dagi NALON phawadi chingi sarukta asumak thawgalaki rain sama lanthoraki Nabil dagi na NALON phawba lakpada marakta khun nama thengnare khundugi mamingdi loilam kot haina kawi loilam kot yamna ingna sikna lehawi asumna aikoi NALON gi get lansilaki
ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯝꯕ ꯈꯨꯟ ꯑꯁꯤ ꯎꯕꯗ ꯏꯁꯥꯗ ꯑꯦꯛꯁꯥꯏꯠꯃꯦꯟ ꯐꯥꯎꯈꯤ, ꯅꯨꯡꯉꯥꯏꯕ ꯐꯥꯎꯈꯤ, ꯋꯥꯈꯜ ꯏꯪꯊꯕ ꯐꯥꯎꯈꯤ꯫ NALON haina kaupa akoigi moirang lamkhaigi ngangkhalawaidagi sum changsilaga leiba sai du nabin haina lamam lei nabin dudagi amuk NALON tana kilometer 13 changaga leiba NALON gi mafam duni gate junction du gate me ada photo mani kape NALON bazar yam pingna ingna chingna lehoba khungang amani lafoi yam phangawi lafoi do khoina choina lege habda choina pibudi nungai tre samoina layu na haihawi lafoi do aduki matik faja hoy hong hongam do mali sidagi putopa kanda dum maswaida yolrode dum yarni aduga aigi hujusik tungda lariba aigi tungda uriba ching asi yam wange yam fajai kage haitari yam ngami adura masigi chingji fajaman basida ina sidam mate ma khama mayam mangda unjara puni chingji kai ka thangjing chingum oram dogdi male hoi thangjing chingi range tani khon laksai che aduga hoi range sama lala matungda hujik NALON haiba jaga si yobuni aduna hujusik maningda uriba chingsi hoi thangjing chingni hain thajajare aduna thangjing chingji smai fajayena khallage oram basu yai oram da bisu yai subject to correction bi ada nungsa saiba jaga se asibo yawra chaning mani adubo ngasi gi matam sina thengi bana maram oraga mafam asidagi akoi tholna ba tawjage aswai marakta nangagadi loktak pat uba jaga yam fajaba jaga amsu lehori ngasagi namakpa jaga do nataba adudagi hena fajaba jaga amsu lehori adugi jaga do ngaktan khamaga mayam gi damakta namjarak pangam brenge stay tuned kumthar kolambi dudagi chingchep lamda khitang thogolaga moi chingka aga semba leba kot bi semba jaga male asigi mafam sida asigi mafam sida khitang thogolaga leba adu mayam fajaba mafam ni chingi mathaki view duni sileise si camera macha sidadi uramni uramoi dudi thajadre ada camera gi mamang lei se loktak pat ki fajar sakta madu mamang do ure sendra ure loktak pat fajana nakna ure aduga makha da lei sina khoi gi moirang bazar mamang da leire moirang bazar gi jaga aduga chuchampur son na kan leire asi khun macha leire yam fajar view duni mayam do chare je makha ta chingdei kumdara matungda thamna pokpi da leiba hotel amada hojik leisare hotel do phangi je pokra leire bora leire and chana leire yam maru wam na kongkwa phange kongkwa mapun nama aina lojare kongkwa mapun si chabu loraga horen chana bedam ta lojare aduga hojik loire sida loire mayam ngasi video sida loire